Chief Minister Khemchana mahaki Deputy CM aniga loinana Amit Shah unakre. Chief Minister ngasi halaklaba yai nini humni gi manungda Minister sing hapsinduna lengak sakthokhallagani thajanari. Home Minister Amit Shah na IDP singbu mayumna hanjin hanbegi thaba khwaidigi maru oina paikhanaba khangalakhibaga loinana thaba asida pangbeba mating pangan habigi thajabasu pirakre. Tha asigi marigi numidang wairamda yumlam Khemchanbu Manipur gi anoba lengaki Chief Minister oina wasak lokhibaga loinana mahaki Deputy Chief Minister sing oina Nemsa Kipgen amasum Losi Dikhoga loinana Gobidas Konthaujam amasum KS Loken muna Minister sing oina wasak lokraba matung ngarang numit taraga mapani surakpada ahanbo oina Chief Minister amasum Deputy Chief Minister anina Home Minister Amit Shah unakri. Chief Minister na lusingduna ngarang nungthil Delhi da leiba Home Minister gi yumda unakhibani hari. Chief Minister amasum Deputy Chief Minister anina Home Minister ga unaruduna BJP lusinglakliba anoba lenga sina Manipur gi tuwan ba furup singi marakta leiriba yanadaba sing laukthoktuna mahoksa gi nungsi sanaba phibam puraknaba kari karamba thabak sing lakhotkadagi habigi matangda khanaki hari. Home Minister Amit Shah ki maikei gi Manipur gi lusingba ahumda state asida ingtappa mahoksa gi phibam puraknabagi dama mathau taba thabak sing lokhalakpada yunalenga ki maikei gi pangba ba mating punama pangani habigi thajaba pirakri hari. Loinana Home Minister Amit Shah na Chief Minister Y Khemchana Manipur gi sakwa thaurangi thabak sing pekhalakpada mathau taba mating sing yunalenga na pangani habigi thajabasu pirakri hari. Chief Minister lusingba Manipur lenga ki mihut singda relief camp na singjifam lawrakliba IDP singbu masagi mayumda hanjin hanabagi thabak khwaidigi maru oina lauduna pangthoknaba pautak pirakhibaga loinana kiram asida su yunalenga ki maikei pangbeba mating pangani habigi thajaba pirakri hari. Panmaya abadi Chief Minister Y Khemchan nanungthil pung ahomlom tarakpada Delhi gi damu Imphal thadokhibane ma khaktanatana BJP gi MLA ani Delhi da satkhibane. Chief Minister gi khongsat asi anoba lenga ki awatpa minister sing hapsin begi wasak launaba thaurang Manipur gi lokbawonda mandap phawba khangatuna lokhalakpa thabak sing gi iroinana minister sing pugadaba portfolio sing yenthokpigi wafamsu laikhai taruna ba satkhibane. Khwaidigi maru oina wathoriba anoba lenga asigi ministerial bat chungsin aduna mati sagwalaktuna satminarakliba karamba party gi yauna independent MLA singi maraktagi su minister oina hapsingadra haibigi matangna su central leader singdigi ayaba laurunaba satkhibani. Nakalamaramda Chief Minister Y Khemchan Imphal halaklaba yai haina ngasi pawgil likhuna mana phongdukli adumainama ngasi mang Imphal da thunglabaga awatba minister sing hapsinduna anobo lenga asi sakthokadra haibigi matangdadi chapchana khangba ngamthri. Pawgil likhuna mana haibida ngasi gi oinadi Governor AK Balana Palelda liba Assam Rifles ki headquarter da satkadaba program ama lei mafam madura thunglaba matung Governor na Tengnoupal district headquarter da satkani duga Imphal da halaklaba matung da Langol viewpoint su satkadaba program sing lei ngasi gi oina Governor gi tentative program sing si leibana ngasi makti minister na halaklaba su awatpa minister sing hapsin bigi wasak lobigi thorom pangthokladaba yairi adumainama ngasi haibidi nongmani ni humni gi manung asida awatpa minister sing soidana wasak lahonduna hapsin ba masum Chief Minister digi horaga Deputy Chief Minister ani yauna minister sing na pugadaba portfolio sing yenthokpagi thabak makhatana panthadana pangthoklagani thajanari. Wangkai gi MLA TS Arun Kumar na Chief Minister halaklaba matungda awatpa minister sing hapsinduna Manipur lengak sakthoklagani masum lenga asina sakwa thaurangda hena mai onsinba ngamlagani haibigi wafam sing ngarang yausang sport pangthokadoriba Imphal East ki soibam laikai wangkai khunaugi Citizen Club ki akoibada lamtu sengbigi thabak pangthokpaduda phongdokri. Seraksida ngarang dagi New Delhi da lairaklaba Chief Minister na New Delhi gi Sadar Patel Mark lairamba Manipur Bawon Assam Rifles ki Director General Lieutenant General Vikas Lakheraga unakri. Assam Rifles ki Director General gi maikei gi leiba asigi khwaidigi lidaba paramilitary force ama oiriba Assam Rifles ta Manipur gi damak lauriba thaudang sing Chief Minister da pawnam ki loinana Assam Rifles na Indo Myanmar ngamkhai paringakpada asobu thaudang lauroklibini. Director General gi wafam da Chief Minister na su Manipur da ingtappa mahoksa gi phibam hanjangnaba hotnabada Assam Rifles na laurakpa thaudang singbu thagatpa phongdokhi hari. Kumzai nising amaga samapan ga nifuga mapandigi ekoi niraga sarak libani arki megen
Sudatuna Tambiba Pibam Sida Horaklib Angangsing the Ningtam no Wakal Kanmangam Laktaba, Horen Kari Sagani, Kari Setkani Haibangam Laktaba, Putlum the Nalem some Kumze English Samapan Nifuga Mapandegi, Leba Ashita Tinki Bedding a Sipawa Equi Nida Sarakli Haina, Social Activist RK Megan of Fongtokre, Narang Democratic People's Fronts, DPF na Sinduna Lamphill de Leba, Tanta Police Cinema Hall Pangtokiva, Short Film Contest 2025 Kimanamat Yentopi Thoram the Athura Mitunglen Okipa RK Megena, Harry Bopum Sings Fundoki and Harry. Mana Makatara Dunai, Equigi Lawi Sin Missing and Nomagi Sura Sava, Sarah Talibangatani, Nomagi Lamda missing Hengalakpagaloina, Equigi Puari the Amuta Toki Driva Hatna Sunava Kiama Yunari, Asiguma Pipa Masida, Equin Wakal Tana Bigi Matamuri, Laibaki Taudang Low with a Film Putok Paknatana, Laibak. Semning bagi ihuladu film the puthokna bokona gadabani ngasi film puthokli ba sigum lewaki damak matam pumur sarugya biu hauki besai ani makhai sta manipur khunda adun leminarak liba furup singi marakta hatna sunaba kya thokre mang tak pa kya yakre tangai fadana politics haibs yawdabi yadabana Politics story sing na lebaki da makhalaga politics story badi leba as hiana sakhat pa moigani democratic oiba movement ama sagat pada politics ki thaudang yam sawi lairaba ina khunba lawmi sinmisu democratic oiba movement ama da yoksin ba tangai fadi amasum politics story bani haiduna hanthaba thakta politics story da banai ki UKNA gi second lieutenant ama phari Security Force na Lokalakpa Section Tharangi Sargoma Oina Satharakpa Operation da Koki Lalhauba UKNA United Koki National Army Self-Styled Second Lieutenant Ama Kulai Kona na Phareri Pharabadugi Maming Thangmin Lun Haukip Allies Philips Ekuntragani to Apokpu Giming Sungpao Haukip Kawi Zolzam Kuldagin Hari Mawandegi Magazine Yawa AK-47 rifle ama mobile phone ama Faki Paraba Thangmilun Haukip Makataba Loge Tabuk Lokanaba Sursampur Police Station the Sinakri Minister Loken Kornatka Unakri Handak the Isterasi Anovo Government Cabinet Minister Oriba Kurizam Lokena Ngarang New Delhi the Mahaki Party NPP National Presidents Oriba Meghalayagi Minister Kornat K Sangmaga Unakri Ngarang Ayuk Minister K.S. Lokena Kornat Sangmaga New Delhi the Unakiba Galoina Isterasi Mari Party Sigi Sakotharangi Matanga Warisanaki Party President Kornat Sangmana Minister K.S. Lokenda Minister Y. Kemzangi Makada Lady Paate Minister Singh Rolling the lady by MLA Sing Amadi, Party ki MLA Sing Amagamaga Mating Pang Minaraga, Isterasi Manglom the Pukanaba, Tabak Sanctionaba Pautak Pirakiari. How keep a say Ohum Lomasida, Isterasi the Toklipa, Kangluki, Irang Sinamaram Weraga, so Taruraba, Isterasi, Anova Government Sina, Mauk Sagum Ing Tapa Purakpamadi, Zakotpe Isterama Samkatpada, Asabu Taudang Logadabani, have a wapam singsu, Minister Lokenda, Gonat K. Sangmana, Tamlakiari. Bungzagin gi thawai yaudra bahaksang aizol thungkre state BJP gi thawmi singna su awabu phungdokre Thanlon AC gi MLA Bungzagin Balti gi thawai yaudra bahaksang ngarang nungthil Mizoram gi Lengpui airport thungkraba matung ngarang numidang aizol thungkre ngarang nungthil pung ahumlom tabal Mizoram gi Lengpui airport laikhidraba MLA Bungzagil Balti gi haksang Delhi dagi maki imung manungi mi singaloinana thungrakhi airport thunglabaga maphamadu hana ngaiduna leramba tuan civil society organization singi lusing basing amadi maki imung manungi mi singna okpagaloinana maphamadu laikhidrabagi maphamda ikai khumna utpaoina nat ki satnabigi matungina phi kupiki Nungthil pung mari tab aduwaida Lengpui airport gi tholaklaga aizol thungki ngaranumidang Mizoram gi Kodung Said Laikhidrabigi maphamda ikai khumna utpagi thoram amasu pangtokhi Mizoram dagi magi pognapam lamdam Ferzol district ki Mual Nuam village phawba lakpagi lambi da tuan khul sing amadi maki constituency gi manungsana leiba tuan khul sing da Laikhidrabigi maphamda ikai khumna utpagi thoram pangthoklaga lakani hari Laikhidraba MLA gi haksang na puduna lakadaba lambi da pangthokadaba thoram singi matangda thadorakhiba chirol amagi matungina ngasi anganbada Khokon village tagi Tuibai thong lalaga Sinjol da yorakani maphamadura leiba JYA gi holda condolence ki thoram ama pangthokani Sinjol dagi Phaitong village Khajang Sumtuk Mual Pheng Dayal Khai Baiphai Mual Thanlon Phauduna lalaga nungthil gi matamda ma ki pokna phamlamdam Muan Nuam thunglagani
माकी खुलदा रिसेप्शन ग लोइना अवाब फोंदोकपगी मिफम अमा पांगथोकलबा मतुंगदा मखा ताना सोंगताल द पुगनी अमुक मोआल नाम खुलदा पुरलगा नुमिदांगी सकलेन अमदी अवाब फोंदोकपगी मिफम पांगथोकलगा मुआंग ताम खुल यौरकनी मतुंगदा न्यू कंकाप लुंगथुल जी बुआलजंग पुमलोंग सुवांगदोहा हमाकोट तुइबेल मोंकेन फावरगा सिंगात यौरलगा नुमिदांग अथेंगबदा न्यू लमकादा लेबा दोरकास बैंक थुंगलगन हेरी पनमायाय लेंगाक पारिबा बीजेपी की एमएलए बुंगजागिन बल्तेना नहन नुंथिल मेदंता डिमिनिस्ट्री गुरुग्राम द लेखितबद स्टेट असिना ngasi हौरगा नुमित हुमनी अवाब फोंदोकलिबनी नकल अमरमदा ngarang ayuk BJP Manipur Pradesh na party asigi kaisampat ni te patchu thekta leiba thambal sanglenda bungjagin balte leikhitabigi awaba phungdopgi mifam ama pangtokre ngarang ayuk pangthokiba awaba phungdopgi mifam aduda party asigi state president e Sarda Devi amasum party gi MLA Dr Radhesham Yumnam anina lusingduna leikhidraba bungjagin balte gi photo da leikatuna ikai khumna botki thauramadu president e Sarda amasum MLA Dr Radhesham anina leikhidraba MLA बुंगजागिन बाल्तेना पार्टी असिगे मदि मणिपुर मियाम की दमक सिंग तम खाइदना तोरम थबक सिंग मदि मांगना फोंगतोलंब वाफम सिंग नहौनना निंगसिंग की हैरि थौरमदु सरुग याखिब बीजेपी की ऑफिस बियरर सिंग मोर्चा सिंग की प्रेसिडेंट मदि पार्टी की वर्कर सिंग ना मिनिट अनि तुमिना लेप्तुना लेखिद्रबगी मफमदा अवाब फोंदोखि हैरि तंपाक की मियामना फ्री मूवमेंट तौबदा पामदब थौदोक थोलकलोई हाइबगी थाजब पीब ngamloi सिंगमदि तमगी मरक थमलिबा बफर जोन असिना कोकीजौ मियामबु पामदब थौदोक वाथोकसिंगदगी ngaksenदुना थमलिबनि तंपाकते लैरिबा मियामना सिंगी कोकीजौ मियामना नमना खुंदा लैतादुना लैरिबा मफमसिंगदा फ्री मूवमेंट तौबदा पामदब थौदोक थोलकलोई हाइबगी assurance piba ngamloi haina kangpokpi the base toba CSO Committee on Tribal Unity kotuna thadorakpa sirol amada phongdorakli kotuna thadorakpa sirol amagi matungina singamadi tamgi tainaba mafam singda thamliba buffer zone asina hingsa yawa thawdo wathok singdagi ngak senanaba amata ngairaba pambai amani pambai asina सिंग खुंदा लैतादुना लैरिबा कोकीजौ मियामदा लैबा असिना पीरिबा कॉन्स्टिट्यूशनल सेफगार्ड अदु ngak सेंदुना थमलिबनि हाउकिबा saying लिसिंग अनिगा कुनगो हुमदगी मे अहुमदगी थोलकिबा मणिपुर क्राइसिस असिदा सिंग अमदि तोवान तोवान मफम सिंगदा खुंदा लैतादुना लैरिबा कोकीजौ मियाम ngasi फावबा हिंसा अमदि अवाबगी सेथिंग क्या मयुंगनादुना लाक्ली प्रेसिडेंट रूल लौथोक्तुना युमनाम खेमचाना लुसिंगबा मणिपुर लेंगाक नौना सीएम की बसिगी मतंग यानिंगदब फोंदोकलदुना कोतुना थादोरकपा सिरोल सिना मखाताना फोंदोरखिबदा युना लेंगा की मैकेडिगी प्रेसिडेंट रूल लौथोक्तुना मणिपुर नौना लेंगा सीएम की बसी इलेक्टोरल पॉलिटिक्स का मरी लेना खुदोंचाब खरा फंगननबगीदमक सीएम की लेंगा मनी कोकीजौ मियामना थेंगनरिबा political economy amadi security yesi lumna lauduna CM ki lenga manati phungdorakli manipur lenga CM saugaliba kukijo MLA singsi masagi credibility amadi tungi waiba political career adu central leaders sing sinnawi ki khudam amani hainasu penaba phungdorakli Manipur tung koiba ing tappa khunai amad hanjilangna bahonagi hairabadi India lenga ki maikedi ki article 239 clause a gi makhada legislature yawba union territory ki demand kukijo miyamna tawriba CP gadabani hanesu sirolasina makhatarli panbayabadi haukiba nongmani ni gi mamangda deputy chief minister losi dikhona Manipur lenga ki maikedi ki kangpokpi phawdun senapati da cabinet mifam pangthokna ba thaurang tawri hena media ra phungdokhiba sulekre असिदनतना स्टेट की थाकता IDP सिंग हक्थिंगना मदी ऑनलाइन की खुथांग उननबगी मणिपुर लेंगा सिंदुना पांथोकिबा थौरममदा कोकीजौ मियामना नमना खुंदा लैतादुना लैरिबा सिंगी डिस्ट्रिक्ट सिंग हांगलिबा रिलीफ कैंप सिंग संगजफम लौदुना लैरिबा IDP सिंगा चीफ मिनिस्टर युमनाम खेमसान ग ऑनलाइन की खुथांगदा वर्चुअली वरी सानादुना अवा आना तानाखिबसु लैख्रबनि थौरमदुदा हारिबा कोकीजौ IDP सिंगना संगजफम लौदुना लैरिबा तुवान डिस्ट्रिक्ट सिंगी रिलीफ कैंप सिंगी मुहुत सिंदुना MLA पाउलिलान हौकिब MLA LM खौक्ति अमसु डिप्यूटी चीफ मिनिस्टर नेमसा किबकेना सरुक याखिबनि एक्सीडेंट पुलिस पर्सनल मंगा सिरी ओडिशा की जोरसुंगुन डिस्ट्रिक्ट ngarang anganba SUV amaga truck amaga thomjinabada police personnel manga sikibaga loina atopa marina sokli haina police na phungdokri senior police officer amana phungdokpigi matungina thaudodu Zoarsuguda Sadar Police Station ki manung sena leiba Orisia
Dialai Manata National Highway 49 Tokibani, Magnaki, Atopa Maike de Gilakpa truck Amaga, Tongaina Baduda, SUB Adura Tonglapa police personal Manga Kutaka Shibaga, Atopa personal Ahumna Soki, Taudu Odu the truck Adugi, drivers Hoki, Hanafung Laduna Magnaki, Asopa Singadu, Zarkanda Labor Hospital Amadu Pukatri, Missimina Nang Liba personal Singadu, Zarsuguda. Town Lohongbagi Tarama Yauraga Halakagi Lambida, Labaktiva Taudo, Mayuna Kibani Hanesu, Magna Makatana Puntokieri. Mahairo listen Kuntraga Taruka Satrika Kunga Mangana Sarugyaba class 10 exam was Sidi Hori. Aranba Pamay season never Sahitara Zia Krorama fine. Board of Secondary Education Manipur Bosian Law High School Living Certificate Examination 2026 Mahiroi listen Kuntraga Taruka Satrika Kunga Mangana Sergiaduna Nintoka Numitigi Horaga April Gi Kunga Humdoi Fawa Thomas Una Pantolagani Examination Sit Aranba Pamay season Naduna Haking Natragana Nako Inana Thoalam Labadi Sienaba Miri Sahitara Zil Tangani Masun Lupa Krorama Fine Tiangani Haina Bosim Gi authorities in the Laptokri Ngarang Imphal gi Babu Parada leiba Bosim gi office ta permission ga unabada Bosim gi secretary Shijaguru Mayum Zetelal nahai examination asi Manipur gi singa masum tam gi examination center samaga humfuga mathoi da pangtokani singdana center humfuga mathoi amasum tampaktana center samani hari Mahiroi nupa masa lising taragani pan sahunga humfuga manga mas nupi masa mahiroi lising taragani pan sahunga yangkai puna mahiroi lising kuntraga tarka satrika kunga manga na exam thagani nupa masa mahiroi masing nupi masa dagi taraga manga helen su pawok sta report tawri examination thagada ba mahiroi singi manungda government school gi mahiroi lising nipanga samaga maudraga mathoi aided school gi lising amaga summary ga maudraga nipana masum private school gi na lising kunga threka kuntraga taruni singilam gi mahiroi masingna lising taraga mapanga nifuga taruk amasum tampaki mahiroi masingna lising taraga threka satruka humdraga mapane hen spaw sta makhatan report tawri